Kangpupi district ki manung chana leiba Loibol Kuki village da thokiba nomai kapna bagi thaudokta matai manau yauna mi ahum sire yum tare rom mai tharam lei thaudogasi ngasi ayu angan ba pung mari taba da thokibani hairi impact news na fangba pawda nomai kapna bagi thaudogasi Kuki militant singa masak khangdaba khulai paiba sing gi marakta thokibani hairi thaudogasi da leikidraba mi ahum adudi let khongam haukip apokpa manglun amadi mahaki loinabi Tin Mary Haukip amasung Zang Minlan Haukip apokpa Saikohau Haukip ni hairi. Makoi humak Khul asi dagini aduga laikhidraba let command na Khul asigi hetman ni hairi. Thokliba thogdo asigi matang da hojik fawbigi oina chap report fangba ndri. Nakalamrom da thogdok asi Kuki Liberation Army KLA LG Kangbu na Kuki National Front KNF Pigi Kangbu da landa sinbani haina social media platform sing da viral oidi bani.